Amerikada chakliba mai California gi Palisade ko from Los Angeles ko from masom da chakliba mai ase hoju phawda phajana mutri amasung masida chakliba mai ase masipu amuka masida ghi hairi se masida nongsit ni mai chak from da originally nongsit sitli haibasi mahausan hainei maram de mafam da leiba oxygen sing ase mafam asida mai chak pod health tawi amasung oxygen wathaki bagi maram na atop side ki oxygen ase mathantana automatically chakra oxygen water gi from fujilakli masina nongsit sitpada mateng oi hairiba nongsit asina amuk hena mai chakpada mateng pangi Los Angeles ki mai ase haukiba 9 January dagi chakpa hokibani amasung haujuk phawda sakli masina maram oiraga Los Angeles the Hollywood Hills hain amalai haidi masida Hollywood aida chauna ekne iba mafam sulai hariba mafam singa se hana ekoina photo amamade urami hariba mafam sumaina chakpa yaukre loina manaku taba celebrities kayagi yum kya Chakhre amasung masida mamit tangjaba handicap oiba adugumba star amasulai angang ni hairi mark asisu mama ga leminarambani adu mama sidi hinghoraga angang aseba handicap oibna maram waraga mark ase mafam asidagi thopang nang haududana mark asi chakibagi wari sulai Hollywood hariba mafam ski manakta Bollywood star amati foreigner amag ongkipa Priyanka Chopra mahakna mahakisu mayumakai leibagi wafamni makna asum haina report tawri mak related amati magi leifam chafam adwa team mai sena soktri adubu mak asema dagi hingnaba yamda kan hotnabagi wafamni amasung mayam da chakraba mi singi bathakta mak anwai tabusu phongdok tuna ikiba masu leire masige loina na masida chakliba mai asigi sakta mase video matek amasu makna shoot matupu share torki hairi media reports singi matung asum hai madudi Hollywood Hills asiki manakta ba chaura ba real estate ki building faja ba landmarks amadi masida koipam prithvi ki mi kaya masi yengwi tamakta laknai amasung masi koibi ki tamakta faja park kaya lai sem sadona yum kaya lai guest house kaya lai aduga real estate ki building kaya lai masi sing ase loina Chakhre masi ga loina na chaura ba celebrities sing khudaman haribata Paris Hilton Adam Rolls kain lai kawi hairi makoi asigi building sing loina maina Chakhre ut on kresin report singi matungina asum na hai hojik phawbada Chakhre ba yumgi masing se 10,000 hen kresini adugi mathakta amuk chakpu se lepte aduga 2,50,000 mukina yada missing as evacuate tawdana mafam da puthokre masiga loina na asumna hai madudi mi tarani thoi mukti sikre sini asida chakle bo mai ase atyadagi maipun taraktuna chakpa adugi saktam malhalli aduga yengki bada sathi khraba aduga dangerous fire yengbada ngamdaba adugi matanong sitpagi wani aduga mai chakpagi khonjel asina phibam ama hek malhalba masida hell fire haina su kanglup aman haikre ma the hell fire asa asumaina tawboire ka haibasi haina busi yaure report amana asumna so hairi madudi hojik phawda sikraba migi masing taratuk sure sini aduga mi khara su missing oiri haibaki wafamne masiga loina na hojik mai as suplep lepte mai ase suplep lepte aduga tap na chakpagi chang se hengalakli phibam ase laksin bawarak labada California gi bokhogi government aduna mafam asida emergency laukre aduga kanglup amana mebegi machin asidi kanana thinguni mioibagi machin mioibase crore gi mini amasung amana amal lolakli ama lolakli aduga kanglup amana masi Gaza da tawriba war ase genocide ase Israel na masida America na mateng pangkhibagi damakta masigi se tawrakpani haiba wafam amse amasi am kana hainari side amada masi oibo oidaba adu wafam amani adubu California hariba Los Angeles hariba mafam ase masi hanadagi su mai chakan mafam ni masi Gaza da tawbana Gaza da makoina war gi damakta khuchukulai pibana oibani haibase masi oidaba wani maramdi hanasu Los Angeles California asomda mai chakpasi yam kana toin oi haiba wani makoigi jungle sida wildfire oiba wafam hanasu thoki aduna masi Gaza da tawkhibani haibase relation da masi yengbudi aranba oigani hojika California da chakli se mafam ani dani amana Palisade ko mafam asida aduga amana Iten hariba mafam asida mafam ani ase khara lapnai amasung mafam ani sidini chakli se aduga hojik phawbada siri se Palisade sida 11 mi aduga Iten hari sida mi manga punna tarataruk sure aduga mi khara su mangdi sini aduga sokpagi wafam di amuk kari haini mafam ani ase akoigi space tagi englakpada yamna pakna sana chakrabagi saktam ama ubagi wafam ni aduga masida 10 billion 20 billion aduki matik poche chak tuna ka tuna loikre haibagi wafam ni
Los Angeles ki county ki mayor aduna hai madudi haujik chak liba mai ase masi muthat pagi damakta mafam khuding duda chang bahari se masi safe nate aduga haujik su asok apan amadi asi anagi masing ase hengalak pagi chance lei hai perform se hai kre aduga mafam chak li mafam ase emergency ni masida mai kan bagi mi natana topa mi changhan bagi we leite aduga masida huran jinthi oisini chak haurakani kibadagi mising evacuate tawkre adubu evacuate tawkiba habise pochei loina pudan chatpadi nangbanate maram asina maduda huran chintibagi thabak tawpa aduna hairibi emergency ase impose tawgi wafamsu leiri aduga mai ase chakla lakpani chakhiba mafamsing asigi saktamdi adugu mani madudi maduda kanagi yum leirami habise khangba ngamdraba adugi phibam oikre adugi matik utpai ohangre aduga haujiksu mai ase hengalakli aduga amuk hena nongsit se kanna sitpagi phibam lei haiduna America ki makoi authorities sing haide America haise super power ni amasung makoi khuchukulai wat panate adupu hairi ba prakriti ki asiguba devastation ki mamang asida makoi khulukuda punduna yengba tari haujik makoi mai ase muthat pagi we amata leite aduga hairi ba mafam siwaida thangna waina aduda pukri amadi turel amadi lake leite ban maram oiraka isingi awaba su yamna kanna mayok na bagi wafam su mention tawri aduna makoi ki helicopters amadi damkal gi gari sing asina ising lapna purakpa masi pu naraklingaida amuk chakpagi chang ase hen bani su hairi kan bagi chang ase watpa ising ase mafam sina watpana maram oiraga masi ki trouble amsu makoi face tawri Bollywood ki actor Priyanka Chopra mak ase hojik Hollywood ki Los Angeles ki asigi manakta lei amasung maki mamit makna masida chak ni film si uri makta video kaya shoot toraki amasung masida chakraba sikraba mi singi matakta makna nongai tu busu phongdoki aduga haiki madudi masida chak ni mai ase akhoi ki mang phau tu manglu daba aduki matik sathiba kiningai oiba adugumba saktam gi pot amani phiba amani mafam sida chak ni mai asida yam important oiraba mafam kaya chakraba asida mention to yabadi palace hari mafam sida charter high school aina lai masida movies kaya semi amasung masi studio ni masida Teen Wolf Kari Freaky Friday kai si amna same ki bani masi parasite ki handaki fire asina am sathina hari studio ase school ase masi loso henkre amasung masi am sathiba makhoi mangjabani masiga loina Will Roger State Historic Park kai se masi su 300 acre gi property ni am sathiba phajaba building 1935 tagi lairak masida su masi Chakhre Getty Villa kan chulai Topanga Ranch Motel kan ni am important oiraba masi State Park am 1929 dagi masi lairak masi Chakhre Theater Palisades kai se 1963 dagi lairak masi serious damage oikre asiga loina na Pasadena Jewish Temple and Center masi 20th century da established torakpani amasung masida Jewish singi makoi temple lei amasung masisu Chakhre masiga loina na JJ Redick ka habis Los Angeles ki masi phaw mi amani JJ Redick maki yum Chakhre Mel Gibson maki yum Chaurafa yum ni Chakhre Jeff Bridges ki yum Chakhre Candy Spellings kain lady makoi ki yum Chakhre Rosie O'Donnell masi actor ni phaw pani Sandra Lee ki yum Chakhre Adam Brody Lighton Mr makoi se Paris Hilton na hai maldi maki yum ase Malibu hari mafam sidai bani adubu mak ase mafam sidaki evacuate torakani adubu yum asi Chakhre Eugen Levy ki yum Chakhre James Wood ki Belly Crystal yamna sathi kraba maini amasung masida chawchor bahari pa star sing asitana tana to pa star kayagi yum su chak tuna ka tuna loikre